BJP की National General Secretary Organization BL Santos amasung Notice in Charge Sambit Patrana BJP की MLA singa unakre anauba leingak semnabagi thong thinba horakle. Any cookie tribe haiba wahai lauthokadabani haiba thadau inpi gi fire phomba laite irangi waroisin purakpa haiba se furup masel wari sanaraga oithokani haina lamjat hamphau kipna phongdokrakle. Tripura amadi Assam da khundariba Manipuri Muslim singna Manipur da changlakpa matamda ILP mathau tariba asi yengsinbiu haina MMGO Assam na Governor Balada taksinkhre. Textbook khudingmak fauna lol oiriba Manipuri amadi furup singgi mama lol da handoktuna mahitam hannaba thaurang paikhatrabadi akanba khongjang sem saba loire haina MSF na cheksinwa thamlakle. Thobal District itongan-tongan mafamani da thokiba accident da miyoi ani sire miyoi marina sogapan nang badage hospital da laikanari police na case laukhatkre. Manipur International Textiles Expo Manitex 2025 MAIBAM na loisinkre. Expo sida business ki volume asi lupa crore tare ki mathakta oikhe weaver amadi artisan singi matik chaba platform oikhe haire. Amasong tribal community singi cinema bu promote amadi celebrate tawbaga loinana culture amadi haising ba uthoknabagi pandamda National Tribal Film Festival cum State Tribal Carnival hokre. Mayam bukurum jari domneng biribas impact news ni ay SONALEE MAIBAM na hujik pungja asifaw bugi mariba pausing mayam da pizari. Irang na sokhalaba state asida anauba lainga kama sem na bagi thong thin ba haurakle. Imphal da thonglakiba BJP ki National General Secretary Organization BL Santos amasung party asigi notice in charge sambit patrana BJP ki MLA kun mapan ga Imphal gi thambal sanglen da unaduna wari sanakre. BJP ki luchingba ani asi state asida numit humni gi khongchatta ngasi numit yungba matung Pung darani thoi khara henba matamda Imphal International Airport ta thongkhe makoina Imphal Airport ta thongbaga BJP Manipur Pradesh ki President Sarda President asigi party asigi MLA khara amadi BJP ki thomi singna taramna okhe BL Santos na airport terminal dagi thoklakpaga paumi singna khongchat asigi matangda hangba wahangi paukhum amata piramkhide BJP gi luchingba ani asina Imphal da thonglaba matung Imphal gi thambal sanglenda former CMN Biren yauna BJP gi MLA kun mapan ga closed door da wari sanakhe MLA singa unaraba matung state BJP gi magok thongba luchingba singa su unagadawri numidang wairam gi matamdana Governor J Kumar Vallaga su unaduna wari sanagani haire panbayabadi center gi luchingba ani asigi khongchat mangoyana BJP Manipur Pradesh ki luchingba sing yauna BJP ki MLA singi mifam pangthokpa laikhrabane masigi mathakta state asida lairiba BJP MLA sing yauna BJP Manipur Pradesh ki luchingba kayagi maikai dagi so state asida anoba lainga kama November tha fawbagi manungda same laba yai haina phongdokpa laikhre center gi luchingba singna so Bihar ki mikhal loiraba matung state asida anoba laingak same nabagi wafam sing phongdokpa laikhrabane. Government amadi popular ministry ama athuba matamda semba yanabagi matangda BJP ki National General Secretary Organization BL Santos amasung party asigi notice in charge sambit patraga state asigi BJP legislature singa kupna khanakhe haina former chief minister N Biren phongdorakle BJP luchingba ani asiga numidang wairam Imphal gi nitai pachu thekta leiba thambal sanglenda former CM Biren yauna BJP ki MLA kun mapan ga closed door da wari sanaraba matung paumi singna hangba wahangi paukhung moina wafam asi phongdorakhibane state asida anoba lainga kama sembagi matangda paumi singna hangba wahangi paukhum piraduna Biren makhatana center gi luchingba ani asiga unaba aduda atai hiram sing mapungoina state asida hojik oiriba fibam lambi thong yauna IDP singna thengnariba awaba amade khudong chadaba kayagi matangda su khanagi haikhe
former minister Sapam Ranjan amadi MLA Tongbaram Robindro na fongdorakpagi matungina luchingba ani asigi khongchat ase party asigi mapangal hena kankhathanabagi damak lakpa khongchatni luchingba ani asida state asigi anoba lenga kama semningbagi apambalai lenga kama semnabagi damak process ama changi state asida leiriba miyamgi awaba asi yenglaga lenga kama semlakani haibagi thajabalai haikhe adubu paumi singa unaba aduda anoba lenga kama state asida karamba matamda semgani haibadugi chapchaba matamdi fongdoklamde impact news na hangbo hangi paukhumda BJP gi luchingba ani asina hotel Imphal da lamdam asigi intellectual singa unaraba matung Governor J Kumar Vallaga su unaraba yai haire khongchat asida luchingba ani asina hayeng Churchanpur amasong Kangpokpi da chatkani makhatana khongchat asigi manung channa state asida leiriba IDP singa su unaraba yai haire situation mayam ekoi mayam dagi report lore IDP ki awaba lambi choro ki awaba dagi government popular ministry thunu semba yana na bagi adu moi matang da gam threat bar discussion tawe adu gam positive hoy I really appreciate Manipur da BJP amok hena strengthen tawna na bahana level se hena party ga organization strengthen tawna na mainly pandam de aduni all MLAs akoi kun nga mapan tu ki discussion do tawna zar akoi sarkar ji sem begin hamuk samana dum soina sem gni haidana matam du akoi PB rakrabani ngasi jo adugi matang du akoi do mazo dum yes sarkar ma semba darka oi hebe se dum ma maksa dum yani matam makti akoi sigi ji sarkar ma sem na bagi process hebe do process ma thau tai na magi steps do ma thau tai adugi mo adum work up tawna na mo adum every on a daily basis mo adum keno tawri adubo mahaksu yani Manipur sarkar ma leiba moi lag haidisi akoi leiba MLA sim mai asi da chatla kan praja gi habak kai gi to bokho loi to do bani moi hai sarkar so sem kan haji khatan technical problem sa mani leiba gi panda bani hai particularly exact date haide maybe week or maybe 10 days maybe month adu haide ba Any Kuki tribe haiba wahai asimak thadau furup ki oiba khudingmak matnaba hotnabani haina thadau inpi Manipur gi General Secretary Michael Lamjathang Haukipna fongdorakpaga loinana laingakna masak khangliba Any Kuki tribe haiba wahai asi lauthokadabani haiba thadau inpi gi firep hongba leite haikre City Convention da pangthokpa Tribal Film Festival kam Carnival haudokpagi thauramda saruki abalakpada Impact News ka akhanana unabada wafam asi fongdoklamkhibane Impact News na thadau luchingba asiga unadringaida Masada akitu jungba amata yaudana maitai furupki miyoi kayaga harau tayamna amadi makhut soknaduna wari watai sanaba uke state ase thokliba irang asigi waroi sin puraktuna mahausagi fibamda hanjinna bahotnabada achobu thaudang lauriba lamjathanga Impact News ka unaba aduda mahakna makhatana state asigi oinasu hojik illegal immigrant ki wathok leiribane asiguma tanja asida NRC gumba mitop khandokpagi exercise leire hairabasu matung tarakpada mitop kaya leptana changsilakpada mateng oigadabana Any Kuki tribe haiba wahai asigi mayokta thadau inpina lengdana leigani madugi mathakta hairiba wahai asimak Manipur gi interest amade national security gi mayokta leiba oibana masibu lauthokhanabagi firep adu hongde haina fongdokhe Later because moi di zati ngasi they don't have their own distinct language masagi maron ya leitaba masagi custom culture tradition attire leijadaba Any Kuki tribe budi akoi thadau gi pot mayam singi huran na bagi dabak ta toba pot ni na koi we strongly object it that stand can is non negotiable na thadau gi dabak ta in the interest of Manipur hojik leiriba yamna sensitive oiba illegal immigrants foreigners mayam singi dabak ta so khudong chaba pi da na adu maram oiduna until and unless se lothok tingai phause NRC gumba top khandopa any exercise leirabasu tungna ni se adum laknabagi lambi adum piba platform ama oibagi maram oiduna Any Kuki tribe is against the Manipur interest as well as against the national security of India adugi maram duna that's non compromise uncompromising aduga non negotiable gi demand ne khoi thadu gi damaktadi Impact News ka makhatana wari sanabada Michael Lamjathang Haukipna fongdorakpagi matungina
ꯀꯨꯝꯖꯥ ꯏꯪ ꯂꯤꯁꯤꯡ ꯑꯅꯤꯒ ꯀꯨꯟꯍꯨꯝꯗꯣꯏꯒꯤ ꯃꯦ ꯑꯍꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯃꯅꯨꯡꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯂꯩꯈꯤꯕꯅ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯆꯠꯄꯗ ꯃꯤꯄꯥꯏꯕ ꯈꯔꯗꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯔꯛꯄ ꯂꯩꯇꯦ ꯍꯥꯏꯔꯗꯨꯅ ꯇꯁꯦꯡꯅ ꯏꯝꯐꯥꯜ ꯚꯦꯂꯤꯗ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯔꯛꯂꯦ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯕꯨ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯨꯞꯁꯤꯡꯒ ꯃꯤꯐꯝ ꯄꯥꯡꯊꯣꯛꯂꯤ ꯏꯔꯥꯡ ꯂꯣꯏꯁꯤꯟꯅꯕ ꯋꯥꯔꯤ ꯁꯥꯅꯕ ꯃꯊꯧ ꯇꯥꯕꯅ ꯑꯔꯨꯕ ꯇꯥꯟꯖꯥꯗ ꯏꯝꯐꯥꯜꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯑꯦꯟꯇ꯭ꯔꯤ ꯄꯣꯏꯟꯠ ꯑꯃ ꯍꯥꯡꯕꯗꯒꯤ ꯔꯤꯁꯛ ꯀꯌꯥ ꯄꯨꯔꯒ ꯄꯤꯁ ꯄꯨꯔꯛꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯥꯗꯧ ꯏꯟꯄꯤꯒꯤ ꯃꯤꯍꯨꯠꯁꯤꯡ ꯏꯝꯐꯥꯜꯗ ꯂꯥꯛꯄꯅꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯍꯥꯏꯕꯁꯤ ꯐꯨꯔꯨꯞ ꯃꯁꯦꯜ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯒ ꯑꯣꯏꯊꯣꯛꯀꯅꯤ ꯑꯇꯣꯞꯄꯅ ꯁꯪꯇꯥꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯅ ꯋꯥꯐꯝ ꯊꯝꯂꯛꯈꯤ Imphal is peaceful aduga nobody kananasu kana lai kana chatli haina kaya kasu leite adubu akhoi pakhatpa hatnaba sinaba ma lebani na concrete solution haibadi isa isa gi purup represent toduna kanana kanaga understand to minaga dobuno haibase bahap setang tanadriba adugi marak sida akhoi thado nadi maru oina misidentification toramba hana blanket da kuki oina brand to khramba thado mayam singse sengdok chaba hai tare misunderstanding mayam singtu understanding gi damakta la kansida ngasi gi tribal film festival se pangthok khiba dasu baton phangduna lakhibne somaro ina khoi gi di non violence resolution gi damak sida community understanding is the only solution haiba gi pandam da lakchaba gi ne State asida thokliba irang asi tungi mirolna amuk hanna thengnadana loisilambagi tangai fadaba lei haina Rajya Sabha gi MP Laisemba Sanjaubana haire Wafamasi Organizing Committee of Sadar at 150 Padyatra Unity March 2025 Bisnupur District na Sinduna Nambol gi Maibam Lot Paching the Pangthokhiba Unity March ki thauramda fongdokhibane Thauramada MP Sanjaubana makha taraduna tungi mirolna asigumba irang asi amuk hanna thengnadanaba waroisinama puraknaba hotnabagi tangai fadaba lei maramaduna unified oiba India ama sagatnaba aikhoi punna hotnaminasi haike Thauramada Bisnupur gi DC Puja Elangbam Mera Yuva Bharat Manipur gi State Director L Marjit Kumar Yauna Miyogana Sarukyakhi State asibu mahusagi fibamda hanjin hansi hairabadi mipum khudingmakna thabak tauminabagi tangai fadaba lei haina lamlai AC gi MLA KH Bomchana fongdokre wafamasi lamlai AC gi sawombung thongkhongda nauna sagadaba community hall ure puyung tambagi thauramda fongdokhibane thauramadu MLA asina makha taraduna state asalai irang asi nakal animakna khongfam khara handoknaraga kauthoknaba natana mahusagi punsida hanjilaknabagi lambi leite nakalanigi marakta lana chadakhiba yaba wafam sing fongdoknadaba amana amabu saunaba thabak tawdaba chumgani haike thauramadu lamlai BJP mandal gi luchingba sing amade hanagi administrative committee gi member sing su sarukyakhi Tripura amadi Assam da khundariba Manipuri Muslim singna Manipur da changlakpa matamda inner line permit ILP mathau tariba ase yengsinbiu haina Manipuri Muslim Pangal Development Organization MMDO Assam na Governor J Kumar Vallada memorandum pisinkre memorandum ado MMDO Assam gi President MD Abdul Nur Chaudhuri amade organization asige miyoi mangana Rajbhavan da Governor Vallaga unaduna pisin khibane unaba adu da Assam amade Tripura da khundariba Manipuri sing maruoina maitai Pangal sing na Manipur da changlakpa matamda ILP mathau tariba asige wafam pukhatke loyana community asi Manipur gi puwari ga mari leina raklaba ngakta oibana makhoibo Manipuri ama oina yengbiu haiba wafam yauri Governor na suhira masig matangda yengsingani haiba wafam thamki Manipur Khongchat lakhiba Union Minister of State for Road Transport and Highways Ajay Tamta na Farjol District da Chatuna District asigi paikhatliba chawkhat thaurangi thabak amadi welfare scheme singi matangda review meeting pangthokre Khongchat aduda Minister asina Parbung da leiba Community Health Center yengsinbaga loinana Health Center asigi staff amadi patient singasu wari sanakhe loinana district asigi mapangal
कनखत्नबा होटनबदा अंगंबा मतेंग सुपांगनी हाइना मिनिस्टर असिना थाजबा पीखे खोंगचर असिगी मांगोइना मिनिस्टर असिना फरजोलगे एमएलए ngursangler sanate amade deputy commissioner Manam Chinga Punna Faminaduna district level officer Singi Oiba Mifamasu Pangtokhe Mifamaduda Marilena Singna district Asida Chatok Jasingi Kudong Chadaba infrastructure Gitangai Fadaba Amade district Asigi Sentok Lambi Singi Matangda Minister the Paudam Ke Minister Tamtanasu Panduna Lairiba project sing asi athuba matamda loisinaba department singda khanghan khibaga loina athuba matamda farjolda mini secretariat ama saragani haiba wafam thamlakhe tungda minister namafam adugi civil society gi mihut singa unaduna wari sakhe Mahairoi Singna Tamnariba textbook Khudingmak Manipuri Lol the Handoktuna Tamhannaba Manipuri Students Federation MSF na Khongjang Changsinkre Athuba Matamda Marilenaba Department na textbook Khudingmak Lamdamasige Fauna Lol Oiriba Manipuri Amadi Furup Singge Mama Lolda Handoktuna Mahai Tamhannaba Thaurang Paikhatrabade Akanba Khongjang Amage same Saba Loire Haina MSF na Cheksinwa Thamlakle State Asigi Fauna Lol Oiriba Manipuri Lolbo Chakotnaba Changsiliba Khongjang ge Sarukama Oina Imphal West District ke Uripok the Laiba Iboton Sana Girls Higher Secondary School ge Mahiroi Singaloin and MSF ki Thomi Singna Human Chain Same Duna Kolau Kaya Lauke Khongjang Asiga Mari Lainana MSF ki General Secretary Sundar Kumanna Lamdamasigi Oina Layoi Kraba Ipa Ipu Singna Ngasigi Mirol Gidamak Iek Irol Pukai Chawna Thambirami Adubu Manipuri Lol Buchakotna Bahotna Bagi Mahutta Mari Lainaba Singna Namsinduna Thambiraga Mitoki Lolamadi Mayakaya Sizinaduna Mahiroi Singda Mahi Tambiri Asigumba Thawong Asina Tungi Yumbi Oigadoriba Mirolda Amadi Mahiroi Singda Mama Laibak Nungsiba Watpagi Mami Chawna Taraklibani Haide National Education Policy 2020 da Masagi Mama Lol Chawkhatnaba Mama Lol Mahi Tamhangadabani Hairabaso State Asida de Thabak Oina Pangthoktabana Lamdam Asigi Fauna Lol Oiriba Manipuri Lol Asi Mutkhiba Yabagi Akiba Lairibani Haina Sundarna Fongdokhe Mamalonda mai masing tamhanabagi khudong chaba si phangangadabani hairagasu aikoi Manipurdadi madugi khudong chabadu koi ngasi su phangande thabak oina paikalakpagi mamisu taba ude masi athuba matamda thabak oina mari lainaba department singna mari lainaba education sector singna yengjanbirakanda da Manipurda su aikoi Manipuri gi tongan ba group sing kanglup singji kanjanabagi damara aikoi masa masagi mamalonda mai masing tamhanabagi khudong chaba si athuba matamda phangangadabani karigumba phangandaba taragadi human chain siamduna kolau kaya lauduna changjaliba asidagi henba kaya ama khongjang kaya su changsil Yaya, aduga MSF na changsel riba loan gi matang asida tawraiba thabak thoram khudimakta Manipurda lairiba praja miyam pumnamak amadi mairoi pumnamak na cooperation pibiduna support tawiduna mai paknaba aikoi gi iron yeksa kanjanaba Manipur gi loan asibu chawkatpa maikaida pukatnaba hotnaba aikoi pumnamak thawdang lawina Thobal District ki tongan mafam anida thokiba accident da miyoi ani sire marina sokapan nangkhre Thobal Police ki fangba pawgi matungina ngasi ayuk pung 11 taramdaida district asige khangabok khulakpam laikai da diesel auto amaga Royal Enfield amaga thengai nabada auto driver adu khudakta laikhide aduga Royal Enfield thorakpa nupa adu sokhi laikhidraba nupa aduna khangabok awang laikai degi Livestream inaucha chahi yankhai ni thoi apokpa laikhidraba Livestream mohone soklaba nupa aduna Thokchom Safaba chahi kunmathoi apokpa Thokchom Sova khangabok mayai laikai degini atopa accident aduna numit yungba matung pung 12 khara helakpa matamda Thobal District Hospital mamangda thokibane pawasina makhatana hospital manungdagi thaudorakpa Honda Activa amaga wangjingdagi haigalakpa Honda Activa amaga Thengai nabada miyoi ama laikhide ahum amana asokapan nangkhe laikhidraba miyoi adu Thobal athokpa mayai laikai dagi leima pokpam ingo chahi yankhai ni thoi apokpa laikhidraba angaune asokpa ahum aduna laikhidraba leima pokpam ingo gi loinabi leima pokpam nimita thiam manau wangjing awang laikai dagi thiam linthoibi chahi amasung yairipokdagi Kangabam Gitanjali chahi kuntaret mapuroiba Kangabam Romesni soklaba miyoi marimak rimsta refer tawkhre aduga laikhidraba miyoi ani aduna Jenims-ki Mirel Sangda thamkhre loinana accident ani asigi matangda Thobal Police na case laukhatkre
Thobal Police na konba lamding Cherapurda nupagi asiba hakchang ama leiramle hakchang adu ngarang numidang pung nipan taramdaida lamding Cherapur Thaunauzam Canal da leirambani haire chahi kuntra dagi kuntra mangarom gi manungda oigadaba nupa adu gi hakchang adu pathapum thaba hauramle numit kharani gi mamangda mioi kharana hatlaga hundoklamba oiramgani haibagi chingnaba leire hojik faubagi oina asiba hakchang adu masak maming khangdok pangamdre asiba hakchang adu Thobal Police ke kangbu na laukhatuna Janims Hospital ge Mirel sangda thamkhre National Highway 137A gi manung challiba Kakching Lamkhai dage Wabgai Lamkhai Faubagi Fibam Soklaba Lambi Sembi dabagi Mayok ta Kakching District tongan tongan ba CSO singna Chatharamba matam kaktaba ban handokre ban handokpagi khongthang asi district asige Deputy Commissioner SP yauna mari leinaba official singna lakliba ningthokaba numit faubagi manungda lambi ningthina Semgani haibagi thajaba pirakpadagi handokpani haire loinana ban kauba matamda kaithel fambi sing yauna nongmagi chara taliba miyamgi punsirol da thengnariba khudong chadaba sing yenglaga fidep asi lobani haire amaromda DC gi maikaidagi ningthokaba numitta miyamga mifam pangthoknaba hairakpa leire hairiba mifam adu loidriba faubadi ban handokani Adubu authority na pirakhiba thajaba asi thabakta onthoktrabade mathagi numitagi ban makha chathagani haina Jackson Warol thamlakle lambi semi basi phajana sumaina continuously semgani haibagi thajaba pibirakpagam loinana akhoi bazar da phambiriba mana masing yonba ima ibel sing nomugi wariba mayam sing asigi wakal khanjare haraga ngasi nongyai dagi akhoina ningthauka numitki meeting loidri phauba akhoina pannasi akhoi suspend tawjare karigumba ningthauka numitta DC na kobiriba meeting masidisida PWD ki site ki district administration ki site ki government ki site ki hajaba response pidadana labi CM basi tawsanaramaga thoki bataragadi next ningthauka numitki nungdawaram dagi akhoi amuk hanna hena kanba mawongda kari tawba yade habadu mayamga tanare haraga khongjangji amuk hanna changsingani All Manipur School Students Transporter Association asigi sarukama oiriba school union singa lup kaya amage donation amadi demand kaya tausilakpabo yaningdawa fongdoktuna tha asigi tang 12 da transporter union sing punsinduna sit-in protest pangthoklagani haire masina maram oiraga numit ase van service lepkani association asina thadorakpa cherol amada khangalakle Legal training haibasi yamna maru oi haina High Court of Manipur gi Chief Justice M Sundar na fongdokre the High Court Bar Association Manipur amasung Manipur Judicial Academy na sinduna High Court of Manipur gi auditorium da numit nini chupna chathagadaba legal Training and Professional Ethics ki seminar haudokpagi thauramda wafam asi fongdokhibane thauramadu Chief Justice Sundar na makha taraduna Institute singda law tamliba mahiroi singna knowledge amadi skill hengadhanbagi mathakta law value lehanbasi yamna maru oi mahiroi singda natana practicing lawyer singda professional ethics ngak na chatpa mathau tai masi ngak taba matamda mai pak pangamloi haikhe thabaga matauba matamda loyal oiba mathau tai haiba wafam Chief Justice asina thamladuna matam khuding makta court poi kai khumnagadabani haikhe thauramadu the High Court of Manipur gi Judge Justice A Bimol A Guneshwar Sharma Manipur Judicial Academy gi Director Justice Golmai Gaiful Silo Advocate General Lenin Hijam Bar Council of Manipur gi Chairman S Brajabihari High Court Bar Association of Manipur gi President N Kumar Jityauna High Court Bar Association gi Miyoi Singh amasung High Court ki staff sing su sarukyakhe Legal training is so important that it is dovetailed with professional ethics. One to his client and the other to the court. And if ever the two conflict, the duty to the court must prevail. Unquote. Ultimately, each of us, students, lawyers and judges, must engage in a lifelong dialogue with our own conscience. The finest code of ethics is not written in statutes.
but etched in the human heart. Imphal West ki Kamengda kumja Englishing amaga chamapanga humfutara nipan November 12 thokiba khothoknabagi thaudokta laikhidraba yekpam Dhiren Elias angam furai latpam Kabikanta Sarma amadi Pukhrambam Gambhir Maitegi Ningsing Thoram Pangthokre Laikhidraba Singgi Yatafam Oiriba Kamengi Laimarokta Pangthokpa Thoramaduda Laikhidraba Singgi Imung Manung Yauna Miyamna Hai Laikatun Laikhidraba Singgi Mafamda Ikai Khumnaba Utke Thoramaduga Mari Lainana Laikhidrabagi Imung Manungge Mioi Ama Oiriba Furai Latpam Dimbeshwarna Kumja Englishing amaga chamapan ga humfutara nipan November 12 gi nomaizing numita Kamengi Laimarokta Laiba Lon Thinkraba Pripa ke transit cam amada security force ki combined team amana landakhe landaba aduda Pripa ke founder member oiramba Dhiren Kabikanta amadi PLA gi Gambhir Laikhide asiguma thaudok asibu Kamengi Lanfam Haina Ningsingduna Laikhidraba Athoba Singi Mafamda Chahi Khudinge November 12 da imung manungge miyoi singna hai lai kattuna lakpane chahi asigi oina sagaina tayamade athauba ahumga tinaramba maruploi sing lakpada khudong chana bahaiduna High Court of Manipur dagi ayaba lauraga thauram asi pangthokpani haikhe Hokriba sok lising amaga chamapan umudra nipan November gi tang 12 da mafam asimakta da makhoi ahum na mafam asida lantheng amada thawaina pontha phikhi numit adubu ningsingbo oina khoi laikidraba singi mung manung singna chahi khudingi haikal lekar tandrung laksabani loinana handak lakadoriba 2028 asida chahi yankhai farakadore masiga mai leinana koina hana dagi chathajaraka laika charaka lakpa asi maga khangna chana jaramba sagai natai kai lekai singde amukta katpa phangdri haidana koina courta mayam asibusu laikapata yahonbiu haina ayaba nijabani kona ya bibirapaki matungina ngasi mayam ga punna laikatpagi thorum asi pangthokminabani laikatpagi thorum asida lakpiramba leibak asigi miyam mahaga khangna sana jaramba mayam sagai natai amadi marum mapang khoi imung manung saitagi takatpasu phongdokchari matung tarakpa chai khudingi pangdokchba ngamboi jage madudasu miyam punna saruk yaminaduna haikal lekat tambagi thorum sibu yawiduna makhoigi atmagi shanti oinaba bo thongning minasi haina haijari Lona Thinkraba Lalholo Pripa ki Red Army na kumja Englishing amaga chamapan ga humfutara mapandagi chahi khudingi pangthoktuna lakliba athoba singi ningsing numit Englishing aniga kunmanga lamdam asida khundariba tongan tongan ba kanglup sing amadi chingmi tami miyam hupna khudsamnaduna pangthokre haire lup asigi Department of Publicity and Propaganda ge Publicity Officer Mangal Kumanna khudiyek piduna thadorakpa cherolamada Numit asida ning tamba chaukhatpa manaba khunayama puraknaba chathariba ning tam yawol lantheng asibo khumang chausinaba hotnabiramba thawaina pontha pikhraba athauba athaubi singi ningsing khubam singda lai katpaga loinana maira thanduna revolutionary gun salute pikhe namidangi matamda yumthong khudingda maira katpana thauramasigi mapungoiba saktam oikhi hairakle JDO Wangoina Konba Mafam Sing the Ladiba School Singi Head Amade SMC Member Singi Oiba Community Mobilization and Media Activities Ki Matangda Journal Level Meeting Come Awareness Program Pangthokre Thoramadu JDO Wangoina Samagra Siksha Elementary State Implementation Society Manipur Gapuna Kutsam Naraga Wangoi High School da Chathakibane Thoramadu Gi Manung Channa Enrollment Drive Apar Vidyanjali gi matangda apunba rally amasu chatkhe Medical profession gi lamda yanglen saru amagi thodang lauriba nurse singbu awang bathakta ikai khumnabam thoi haina RIMS ki director Professor G Sunil Kumar na phongdokre RIMS ki College of Nursing academic session 2025-26 ta BSc nursing tamgadaba mahiroi singge lamp lighting amadi odd taking gi thoram da wafamasi phongdokhibane RIMS ki auditorium da pangthokiba thoramadуда director asina makha taraduna ana lying gi lamda nursing na lauriba thodang asi asuki matik chawi loinana sinpham asibo
पामदुना चंगलक्लिबा mahairoisingna punsida mai pakpa nurse amamam oinabagidamak hotnaba kanba amadi kathokpa asi yamna mathau tai haike Thoramadudha Rimski College of Nursing ge Principal Professor A Devjani MU ge Registrar Professor M Premjit yauna maroiba mioy kana sarukyake As you take your oath, your step into a tradition of selfless service, professional excellence, and ethical responsibility. Dear students, nursing is not just a career, it is a mission. It demands not only skill and knowledge, but also empathy, patience, and resilience. In the modern healthcare system, nurses are backbone of patient care. You are the ones who stand closest to the patient, witnessing pain and recovery, sorrow and joy, and struggle and hope. Thangta for guiding future generations with wisdom hai bahirama sida Imphal East ki manungchanba Andro Kharam Laikai da Laiba Malem Nganba Kindergarten School the awareness kam demonstration pangthokre thoramasi thangta numit ka mari lainana kimak samadi thangta day observation committee na sinduna pangthokibane thoramadu da kimaks ki vice president Brahmachari Mayum Bilki Sarmana thangta tamliba asi isana isabo masak khangjanaba mating laiba laina hingba amadi tinjang kaijang dana laiba ngamnabane aikhoi gi haukraba puari masak khangnanaba hotnaminasi mahairoi singna lingjel manaba khunayama thangta mahaigi matengna semnaba hotnasi haiba wafam fongdokhe Matang swai sida break hamalaujage break himatungda Manitex 2025 da business ki volume asi lupa crore taret ki mathakta oiki haibagi pau amade Manipur amasong maling midongan tongan bei pau sing pudun lakchage impact news permitting tadun lebio Sangai tutorial kwa kathen gi class 10 amadi 12 ki revision course ki admission form thaba hausare class 12 ki oina lakliba November 3 tagi class hausare kani loinena class 10 gi na December 1st week tagi class hausare kani sahi kuding gi position holder kaya puthokliba coaching center asida ben amadi hostel gi kudong chapasu nubi kani Mayambo mukahana taramna ukchari bulletin asigi makhata ba pau miyam da pizare Manipur International Textile Expo Manitex 2025 da business ki volume asi lupa crore taret ki mathakta oikhe expo asi chumnage exhibition khaktanatana lamdam asigi weaver amadi artisans singi business linkage tauba amadi knowledge sharing ge platform amasu oikhe haina textiles commerce and industry ge additional chief secretary Anurag Bajpai na phongdokre wafam asi department of textiles Commerce and Industries ki mitheng makhada Directorate of Handloom and Textiles na sinduna numit mangani chupna nilakuthi da laiba urban hatta chatharakpa Manipur International Textile Expo loisinbagi thauramda phongdokhibane thauramadu da additional chief secretary Anurag na makha taraduna expo asida malem gi tongan ba laibak tarataruk ki buyer sing saruk yakhe IDP singi stall ani tharaga puna stall chama yaukhiba expo asida lupa crore ama lakh tarani thogi potlam yon bangam khe loinana international buyer tarataruk tage Lupa crore mariga lakh marfu taragi senfam oiba business order lobangam khe expo simak state asigi yamna masak thoklaba handloom amadi textile gi pothok sing uthokpagi chapchaba mafam ama oikhi haire thoramaduda additional PCCF Sorefi Vashum, Social Welfare Director Anarambam, Planning Director Dr. R.K. Radheshana, Textile Commerce and Industry Deputy Secretary Orjubala Haurongbam, Handloom and Textiles ki Director Elangbam Jiten Yauna, Tongan Department Singi Official, Weaver Artisan Kayana, Sarukyakhe, Thoramaduda, Expo Asida Sarukyakhiba, Designer Fashion Show Yaukiba Model Sing, Stall Farm Kiba Mihut Singda, Certificate Pibaga Loinana, Best Stall Amade, Kwaidage Potyam Kiba Stall da Award Piduna Pukning Tawatke. Especially our women viewers, whose dedication, patience and skill continue to sustain this heritage industry. Their contribution to the economy and social fabric of the state is immense, and they truly deserve our collective appreciation
and continued support. As we look to the future, our focus must be on upgrading skills, improving quality standards, promoting brand through GI tags and packaging, and facilitating e-commerce access. We must also strengthen institutional support and financial linkages to help our weavers scale up production and reach wider market. The success story emerging from this year's event should motivate us to create a year-round engagement model where Manitech serves not only as an annual exhibition but as a continuous handloom development mission. Thauram aduda saruk yakiba Handloom and Textiles ki Director Elangbam Jitena chahi asigi expo sina mamang da pangthokiba expo singdagi mi lakpa khwaidagi yamki expo sida saruk yakiba stall chamaro masida nongmada lupa lakh amaga lising kunthradagi lising nifu fauba yonba ngamkhe masigi mathakta international buyer mariga MOU sign tawduna lamdam asigi handloom amade handicraft ki oiba pothok sing mapan laibak sing da yonbagi khudong chaba fangle loinana expo sida saruk yarabasu khudong chada badagi MOU sign tawba ngamkhidaba international buyer mangaga virtual oina MOU sign tawnabagi apamba fongdokpa leire haina fongdokhi Hadaki 5 days consecutive tawbasida kuna lebak tra through 16 countries represent tawba buyers in kawi ahan bada buyer mari hana lai aku bada buyer manga lakpa lai buyer manga lakpa si thingba aduga moji ngala ka dum hangraba aduga mokoi na ngarang MOU sign tawna basida mokoi na habisi mokoi ngamdre adum virtually sign tawna jabani leori ba another 5 buyer maga mari mati 4 buyer ngarang MOU sign tawna kare mokoi na ngarang tawna bas MOU chidi sahi mata all together 4.90 crore gi pot laigani habani laiba matamda akoi weaver jing gi damakta base achauba khudong chaba platform ma hansak ki Manitex da phange habasi aina sinja langkari ba organizing committee ki taraf taki ai mayam phana mutu thamjage Tribal community singi cinema bu promote amadi celebrate tawbagi mathakta makhoi gi culture amadi haisingba uthoknabagi pandamda numit mari ni chupna chathagadaba National Tribal Film Festival come State Tribal Carnival 2025 hokre Film Festival come Tribal Carnival ase Manipur lenga ke Tribal Research Institute Manipur na Ministry of Tribal Affairs ki matenga loina Manipur State Film Development Society ga khutsamna duna pangthokpane Imphal East ki konung mamangda leiba City Convention Center da chathariba Film Festival come Carnival asida Manipur, Maharashtra, Orissa, West Bengal, Assam, Arunachal Pradesh, Meghalaya, Mizoram amadi Nagaland dagi tribal film kulhumdoi utkani masigi manungda feature film taruk, documentary film ani, short film taramari amasung animation film amani Chief Secretary Dr. Punit Kumar Goyal na Haudokiba Festival come Carnival asigi ngasi ahauba numita Mizoram gi Raymond Colony na direction piba minute marfutara sangba Mizo film Mi Bo Missing Person MSFDS ke auditorium da utke Janjatiya Gaurav Verse ka mari laina na pangthokiba National Tribal Film Festival come State Tribal Carnival haudokpagi thauramadu da Chief Secretary Dr. Punit na National Tribal Film Festival asina film gi taibangda tribal filmmakers singi achoba mafam ama pibang amlagani festival manungda workshop discussion na chingba pangthoktuna hena afaba wakhalon kaya su pibang amlagani madugi mathakta tribal singi na khulaba culture bu miyam da hena khangbada mateng oiragani haike thauramadu additional chief secretary Anurag Bajpai Padmashri Ruben Mangsaba amasong MSFDS ki secretary Sunju Bachaspati mayum na chingba miyoy kaya na saruk yakhe numit marini asida film screening master class panel discussion tribal gi oiba isai music jagoi traditional handloom and handicraft ki pothok utpa amadi fashion show na chingba cultural programs sing pangthokadauri Tribal Frames Manipur is more than a film festival. It is a celebration of voices, visions and values. It provides a powerful platform for tribal filmmakers to share their stories, showcase their creativity and engage in meaningful dialogue on the preservation of indigenous culture and identity. I am delighted to learn that 23 tribal films from 9 states will be screened and that 16 tribal film directors along with filmmakers, forums and actors from Manipur are participating in this remarkable cultural convergence.
Islam lining chatpasing senglaba Ramadan thagi matamda Islam na piriba chatna kanglon singi wangmada thabak thauram pangthoktanaba awareness rally pangthokre Lilong United Club amadi anjumana sinduna Lilonggi akoibada chathakiba awareness rally aduga mari lainana Lilong United Club ki coordinator KH Ziaur Rahman na Namas matamda namas sonbagi mahutta miyam tinduna laiba gari thauduna miyamda apanba piba yauna juwar amadi hausi kerom amadi chahaidaba chinjak chasinba amadi yonbada athingba laigani haike awareness rally adu loisilakpada state asibu mahausagi fibamda lakpa oirasanu haina dua tauki First aid ki matangda numit nipan ni chupna chatharakpa senior professional singi training on first aid loisinkre Indian Red Cross Society Manipur State Branch na sinduna MG Avenue da laiba society asigi training hall da chathakiba thauramda sarukyakiba Senapati Kakching Bisnupur Imphal East amadi Imphal West district tagi senior professional participants sing da certificate sing khutsinake loinana trainer sing da khudol pot piduna ikai khumnaba utke Kanglaipak Students Association ki Kunsuba Foundation dega mari laina na nongmagi oiba voluntary blood donation camp ma pangthokre khunai da kathoklaba I haiba theme da pangthokhiba blood donation camp adu da mahairoi loop asige member lamdam asida leiriba tongan ba school amadi college singi mahairoi singna rims amadi jenims ki blood bank ta EPK blood donation camp aduga mari laina na KSA headquarter ki general secretary Sanjoy Khulakpam na chahi khudingi oina ngasigi numit asida KSA ki volunteer school amadi college ki mahairoi singna rims amadi jenims ki blood bank ta EP duna lakli chahi asigi oina dengi laina laichat na maram oiraga mahairoi masing yamna EP bangamdre adubu yamna kanna hotnaduna EP gadaba migi masing hengatnaba hotnari hairi Look asigi kun suwa poko mon thoram lakliba November tarik kun taret asida pangthok ka dori wasiga mai lena sei kudingi pangthok poko mandak ki oina su November tarik tan thoi asida kunai da ka thoklaba I haina mingthonba tongan ba ke sigi unit council sing general council sing University College amadi school irichin dagi mahairoi sing amadi thaumi singna voluntary blood donate tawgi ba program aduni hari program se sei kudingi pangthok bani mandu handaki oina su rims amadi jerim sani makta akoi ba thaumi singna ECP jani handaki oina li mama wang dagi kitang khudong cha da ba hagadra khoi gi dengi ba choba problem leiba sina asam sa family sing amadi relative sing ba I mateng panglaki ba handaki jadi donor masing si khara wai taw taw khoi ba pandam phangna dun khoi kan ma blast dun amadi khoi mising khomjin duna pong phana ba du khana jare Hojik sanabagi pauda Ranji Trophy Plate Group ta Manipurna Mizoram Bumaiti Bapi Bangam Kre BCCI gi meeting makhada Gujarat ke Lal Bahadur Stadium da tha sigi nipanda gi tarama thoi fawbada sanakhiba match asida Mizoram na tos ngamduna fielding hana sanakhe batting hana sanakhiba Manipur gi ahanba inning aduda over chamaga kuntra humdoi ga ball amada wicket taramak turaga run chamri lauki inning asida Ulen Yai Khwairak pamna run marfutara Albashitna run chamaga kuntaruk amadi Jotin Fairojamna run yankai manga lauke Mizoram gi ahanba inning ado over yankai mathoiga ball mari da wicket taramak turaga run chamaga ni fuhumdoi khak lauduna follow on sana batake inning asida Manipur gi bowler Bisorjit Konthauzam amadi Ajay Lamabam ani na wicket ahum laubangam ke match asida follow on sana khiba Mizoram gi ani suba inning da over Humfutara humdoiga ball manga da wicket taramak turaga run chaniga humfunipan lauduna Manipur gi run taramathoi mangjil thake match asigi ani suba inning sanakhiba Manipurna over manga da wicket manga turaga run tarani thoi lauduna match asi wicket manga da mai pak pangamkhe match asigi player of the match na Manipur gi batter Bashit na ahanba inning da run chamaga kuntaruk amadi ani suba inning da out oidana run ahum lauduna take Tha sigi tara taruk tagi tara mapan fawbada Manipur gi manga suba match oina Gujarat ki CK Pichawala Cricket Stadium da Meghalaya ga lamba taunaragani Association gi metheng makhada takel da laiba sai NRC ground da ngasi sana khiba junior women's individual recurve ta BBA gi Jennifer Paunam sai RC gi Yaikhombi Thongam amas de NSU gi Karina Sorai samna gold silver amade bronze medal lauke junior men's individual recurve ta na sai RC gi
L Yuhenba K Rohit amadi E Orbit na gold silver amadi bronze medal lawba ngamkhi. Junior men's compound individual da SIRC gi S Johnson na gold, USC gi M Robinson na silver aduga SIRC gi Y Rojit na bronze medal lawba ngamkhi. Junior women's compound individual gi masanada na SIRC gi H Alpha Batina gold, BBA gi Senyai Thongam amasung S Telina ani na silver amadi bronze medal lawba ngamkhi. Championship asida Indian round compound amadi recurve ki masana singda nupa amasung nupi sanaroi chamaga kuntramapan na saruk yakhi. Championship asige ngasi loisinbagi thawramaduda Manipur Archery Association gi Vice President Y Sanahal, Joint Secretary M Jamini amadi B Gunicha, Competition Director B Dev Chan yauna miyoi kayana saruk yakhi. Hayengdagi kuntramanga suba Senior Men and Women State Archery Championship pangthokpa hauragani. Sangai Cricket Tournament ngasidagi Imphal East ki Kongpal Kongkham Laikai da laiba Mature Athletic Association gi sanabungda hokre. Tournament asi Hello India campaign gi sarukama oina Sports for Peace and Development gi makhada 152 Battalion CRPF amadi Sports Authority of India na khutsamnaduna pangthokpane. Tournament hogdokpagi thawramaduda Imphal West ki DCM Rajkumar, Imphal West ki SPKSH Sivakanta, 152 Battalion CRPF ki Commandant SH Love Kumar amadi Sai NERC ki Administrative TH Molvia yauna miyoi kayana saruk yakhi. Tournament asigi ahanba match da batting hana sanakhiba top cricket team na match ki apiba over 15 yaudana over 13 ga ball marida wicket taramak turaga run marfutra lawkhi. Match asigi ani suba batting sanakhiba Khurai cricket team na over 13 ga ball ahumda wicket ahum khak turaga run marfutra taruk lawduna match asi wicket tareta maipak pangamkhi. Tournament hogdokpagi thawramadu da saruk yakhiba DC Rajkumar amadi Commandant Love Kumar na sana khotnabana naha singbo afaba lambi da puba ngambada natana afaba miyoi ama oibada mateng oi. Lamdam asigi haurakliba naharol kayabo afaba lambi da chalhannabagi pandam amaga loinana cricket tournament asi sinbani haiba wafam thamkhi. Public ka koi kucham naraga satmin nabagi wakalon CRPF ki sigumba wakalon si yamna thagadingai ni koi gi district administration na su uzabasi sumaina kucham naraga satmin naba awanungai thingnamin naba amadi part and parcel of equity life ta equity safeguard ta wiriba forcing sida yawi basi yamna wakal nungai jai hai batare district administration site ki yengba matam da हर टीम मैदान में अपनी पूरी ऊर्जा और लगन से खेले और पूरे मणिपुर के युवाओं को ये संदेश दे कि खेल हमें जोड़ते हैं बांटते नहीं। अंत में मैं अपने मुख्य अतिथियों और विशिष्ट अतिथियों का धन्यवाद करता हूं जिन्होंने अपने व्यस्त समय में से समय निकालकर इस आयोजन की शोभा बढ़ाई। मैं स्पोर्ट्स अथॉरिटी ऑफ इंडिया, खेलो इंडिया टीम और आयोजन से जुड़े सभी अधिकारियों, खिलाड़ियों एवं कर्मियों का भी आभार व्यक्त करता हूं। Ahum suba Manipur Premier Football League ta mayang Imphal United FC amadi anauba imagi mangal Khabam ani mai pakre Sekbabu Macha Memorial Trust ki senthang makhada All Manipur Football Association na sinduna SSC ground sector da Football League asigi ngasi sanakhi bayang khaini thoi suba league ta mayang Imphal United FC na Asufi FM Maubo Panjil mari ahum da mai thiba piba ngamkhe match asida mai pakraba mayang Imphal United FC ge M Kisan amadi W Tej Kumar na amamam aduga L Ronald na Panjil ani chankhe mai thi hauraba Asufi FM Mau ge Ngarar Singh Raikhan na Panjil ani aduga Sital Oinam na Panjil amachan khe Football League asigi yangkhayumdoi suba league tana anoba imagi mangal khabam ge El Monish na chankhiba amatangai ba Panjil aduna Khetri Iril Mapal Youth Club Khetrigao bu Panjil amasino da maithiba pikhe Chatharakliba Manipur gi khwaidagi chawba Football League asige hayeng makha taba league match ani sanaragani. DSA Kakching ke Second Division Football League ta SSC Langmaidong mai pakre District Sports Association Kakching ke mithing makhada DSA Kakching ke sanabungda ngasi sanakhiba manga suba league ta MYC Waikhong ge tonthang na Panjil amachan khraba matong
SESU Kakchinggi Rustamna Panjil Amaga Chanbadagi match asi Panjil Amamamda draw chatke Football League asi Taruk Super League tana SSC Langmaidonggi TH Robinson S Punsiba S Pritam amasung N Rajena Panjil Amamam Chanduna BYC Kairakpo Panjil Marisinoda Maithiba Piba ngamkhe Chatharakliba Football League asida Kakching District ke manung chana laiba football team taretna saruk yaduna league round match singda lamba taunari Taramanga Suba Manipur Polo International Tournament tha asigi kunithoidagi kunmapan faubada pangthoknaba sem saba loikre malemgi oina khwaidagi liraba sagol kangjai sanafam ama oina haujik hingduna leiriba mapal kangjai bung Imphal da pangthokadawriba Polo International asida saruk yagadaba India team B Manipur team da Saruk Yagadaba Sanaroi Taruk Manipur Horse Riding and Polo Association Khangatkre India Team B Manipur Team Ge Captain Oina Manipur Police Sports Club Tagi T Pradeep Kumar Assam Rifles Polo Team A Dagi S Bonbon Thangmaiban Youth Polo Club Tagi S Saulin X Polo Club Tagi L Atangba Black Watch Polo Club Tagi L Rohit Amade Chingkhai Hunba Polo Club Tagi Laisemba Takhelambamna Taramanga Suba Manipur Polo International Tournament ta saruk yaragani Dr. Tali Marin AO Junior Girls National Football Championship ta saruk yarugadaba Manipur gi Sanaroi amadi Team official singda uniform khodol tamkhre lamlong thongkhong da leiba artificial turf ground pangthokki ba thoramadda All Manipur Football Association gi General Secretary L Jotir Moiro yauna association asigi masak nairba mioy kyana saruk yakhi All India Football Federation gi mitheng makhada Andhra Pradesh ta yumbu oiduna Anantapur playground pangthokadawriba championship asida India gi tongan mafam singda gi lakpa team 13 na athoi hen tanagani Manipur gi team asida goalkeeper ani defender taret midfielder Nipan amadi forward ki sanaroi hum yauna puna sanaroi kunna saruk yagani Manipur team gi manager oina S Asha head coach oina TH Kunjanganbi assistant coach oina Surjit Naure maduga physio oina L Pinky Latana Sarukyari Championship asigi Group C da Manipur Karnataka Chhattisgarh amadi Gujarat na league match singda lambat thengnagani tha asigi tarama panda sanagadaba Manipur gi ahanba league da Gujarat ka lambat taunaragani Aroibada Bulletin asigi headlines amukhana miyam thamjare BJP ki National General Secretary Organization BL Santos amasung Northeast in charge Sambit Patrana BJP ki MLA singa unakre anoba laingak semnabagi thongthinba haurakle Any Kuki tribe haiba wahai lauthokadabani haiba thadau NP gi fireb hongba leite irangi waroisin purakpa haibasi furup masel wari sanaraga oithokani haina lamjathang haukipna phongdorakle Tripura amadi Assam da khundariba Manipuri Muslim singna Manipur da changlakpa matamda ILP mathau tariba asi yengsinbiyo haina MMDO Assam na Governor Balla da taksinre Textbook khudingmak fauna lol oiriba Manipuri amadi furup singi mama lol da handoktuna mahai tamhannaba thaurang paikhatrabadi akanba khongjang gi sem saba loire haina MSF na cheksinwa thamlakle Thobal district ki tongan mafam ani da thokiba accident da mioi ani sire mioi marina asok apan nangbadagi hospital da laikanari police na case lokhatkre Manipur International Textile Expo Manitex 2025 MAIBAM na loisinkhre Expo sida business ki volume asi lupa crore taret ki mathakta oikhi weaver amadi artisan singe matik jaba platform oikhi hairi Amasung tribal community singi cinema bu promote amadi celebrate tobaga loinana culture amadi haisingba uthoknabagi pandamda National Tribal Film Festival kama State Tribal Carnival hokre Matang swaisida bulletin solution jare Manipur amasok malimi tongan fam sing da thokliba I pau sing idama impact news mitheng tatun laibio
나 타메레 심메도 깨지 또 미로바